yengse ba aikoi amta haijage ba kuki singi oinadi makoi gi mihut khanba matam sista moina ngang ba taga da ba mising do khalla khalla thagale chumbre mase soi chumbre khale ba adu nata ba haju yengbiro haju MLN oiriba mikimnio hangsing sikana amtu yengse ba aduga nemsak kibgen kanano paulinam hokip kanano si makoi oi sista LM khauti gumba adu natana ko atai sidi ngasagi maningda amal leraga yumaga thagalakpa inkhalakpa adugumba makoigi mihutnina thadorpa ngataneba makoigi maningda leriba singduna phamu haibada phamdurini lepu haibada lepurini adunani ngasagi manipuri integrity je kaiba sunga yaroi haibasi una makoina harakpagi madungina haidya da makoijo haireba haira kandadi miyamgi manipurgi miyamgi sentiment soe hauzik masigi kenosi demand sima sumbi piroi na haibasi yam mek senge masi piro bukan manipur da loiba nai da hana suna bagi thawdo ama thokane ba masi khoi manipur BJP na haiba natraga haida ba ki wanate ba makhoina demand to riba area si naga sing na demand to ba area ga overlap to ya aduga makai singi oinadi whole manipur si ma sagi ipa ipu na kallaga thamamani masi sok ya roi haibane ba adun masi ki kenosi sida karigumba hek thugairu matamda yes merger agreement ki adagi instrument of accession ki leiriba mayam da sokpa yaba yadaba haiduna lugi marmam da lakragasu practical boina masi hek to matamda manipur se akto lisang singna mai chakadaba leibnina masi modi india government sungdom to habsi modi ai thajab leji haibasu leireba ko aduna masai sida yamna aikoina yengadabdi hojik lan si tha taramapan sure tha taramapan subasi bauda loisindri bagi responsibility se hojik paliba lengak sida makhulani haibasidi haibam thoi haibanida aidi mase aida BJP natraga congress ki wanti congress na palambasu congress ta tum haine ba masi makhul roshin mak thoi anyhow the crack down togera wari sana laga lushin gera masigi solution no porokna badudi paliba government sina singdabni haibasidi miyamgi haibam thokba haide da ba madam chabu wafamni haibanida aduda sida ta BJP da injali natraga congress da injali haibagi adumda argument ji chataba government nam leiri government du da miyam haibam thoi government da haidana kanada haigedoino aduna masidi samalle aduga yam wamalle miyam si sathino ware asiguma film sida queen lehenba haibase masi sumde aduga central gi hajuk paliba government sina manipur da leriba miyam sibu india gi third class citizen namoino ubra haibasini ba miyam na penda ba phawre side masagi manipur congress ki hajuk leriba biren laingak sida penda ba sidi hajukti adu mayek adum sengna no ui basida manipur government da tainaru bada thoidokna naningai leitena loweba idi aduga sida dochin bangamba lanasi hoi Mr. Biren su masu prarok changani man ngang thorpa sida mangonda masagi manungdagi hairakpa wa manba adum agoi uye masi magesu amoi sokpa nungaitaba pendaba kharadi mangondosi yomduna leiri habisum su ui aduga lansi mahaki makutta mahak matandana lotion biyaba lan adumadi uidre habisimadi miyamna su khange masana su khange aduga hawjuk leiriba government su khange ba maduna maram horikanda lan lotion bangam sidi all the central government si lotion gadabni masina masigi position ama sagi policy ama semaga lan gadabni semakadabni habisida leba miyamna warabne sidi masagi central government ki mayek sengda policy sida waraurakune ba saurakune ba maduna maram horikanda masagi tainabam khangradana miyamna central su BJP lebani manipur su BJP government masida onjil lagat aina rakpagi mamima ureisine ba masine boko tare ije aduna sidi aikoi miyamsi wamalle wabasi matam sangmalle anyhow any means sinaraga lanji losinaba honabam toi madu honabada matam thengthamalli di sangmalli ngau toge haragadi ngalingi matam da orombiabani communal class wargadi prithvi da thoki ba communal class ambata tha phana sakhibam ti yaude adi sidi purup amagagi marakta bhap tanadabagi thokpa saki unkhatnaba sauna baduna thokpa oitargadi madu khantarakpa mikupta adum losin gineba adu sidi adugumba community class tu nateba agenda ama purga chatpa wo amakhakneba aduna masi losin ba hairo sidi prithvi da
military power the mari subani hariba economy the ahum suba lebak ne na claim tawjari India na asigumba pikraba state amda thokpa asigumba pikraba purup ki marakta thokpa malhanba adugumba lana mang asi phabo losindana thamba se prithvi ki miyam gi ma ikai ngai ne habi simbati ai sumain haijak okay thank you so much oza yamna marik chumna haiba tare ikoi gi automatic clear oina very convincingly thambiba haiba tare yam nuaije madang jaina ikoi oza da laksani mase mapung oina analogy makak oza ina pukhachani mase mamang da 2017 gi mamang sida congress government ki yam chawba issue ani khak leike amana economic blockade ansam united naga council na toba even ikoi gi united naga council gi matam gi president gaidon kamai phawa pharaga ikoi thambagi wafam leike madamda aduga economic blockage yam sanga chadagi adu lotion ngamgide but BJP government la akanda in just 24 hours da madugi irang do resolve to khiya batai maduga iroina chahi hena changiba coffin protest chuchanpur gi watho madugi coffin protest amuka BJP ne yam tienba matamda resolve to khi now hojik lai wafam de amuka BJP ki political dispensation manungda 19 months in Sangsalak Lava, Irangama, Manipur ki all communities have a heavily affected Toba, other new Lisinka, the impact Piraga, Masida, Achoba China, Fauriva, Sumba Irangama, how's population than a Lavisini. Masi Nasaka Congress to BJP gi Matamda Labor, Posatuga, Hojamaka Congress ki Makidi Mukami, Wafamna, Iran si opposition leader Rahul Gandhi na ni lotion be ai amasung hoji second da lotion ba haiba ofam jide masi rhetoric oina thambo oiraga ju masini imply to riba pochi yamna thuna irang si lotion ba ngami amasung lotion ba yai habi ofam jide aduga haiba irang si lotion ba ngamdri gi maram kari gino amasung BJP gi luching ba singa home minister na prime minister na haiba irang si matam sanga changani haiba sina kari dagi ne na khanbi ozagi yang kamai thambi be masi Manipur ki issue haitare na hajuk thoiba balance hanadi icham chamba oina urambasi hajukti icham chamba oina uraktaba haitare masi yam icham chamba class amadi oidre communal class ni na hanbada ubagum khoina ugi ba haitare madu hajukti masigi mami si mung oiraktaba ada union home minister masamang nasu khoigi Amit Shah na masamang nasu adum ahan bada masigi horok bamatam haitarene sigi balance horok matam da adum hai gi basi se midai na lakhogi ST demand gi masi lakpani aina adumana sagi high court ki directives ma piru badagi masigi sparking point se aduda oiraga irang si horakhibani maduni na hai gi madugi matung akhoi July session sida parliament ki ada session sida amuk haibase external aggression leibadagi adagi drug ki kari gi mayam ama sumaina leibadagi masigi irang si tholokpani na amuk haire aduga ngarang nan ikui kuidana amuk hairakpa sidana masi terrorism natte masi purup ani gi marakta thokpa communal class ne na amuk haire aduna Lansi loishin mangamba center gi government and haidare masi bawbada lansi gi root cause in tinen nainadra habi gi chingna bodo khoida phawe masi gi sina maram workanda lansi loishin ba ngamdribra haidi si issue mu laitar ri issue gi root cause si jagi phajana mun analysis tawro matungda masi kamai to loishin ga dagi yesine yeng kadauba semak kadaubudu ngasai gi akhoi ST demand roni amuk su hairamba adagi external aggression amuk hairakpa adagi communal class si khoi purup ani gi makta thokpani mu hairakpa sina masagi center gi perception si aswai si sida sabyet na ba chamam na ba leiba sina maram kanda Manipur gi hajik ori violence si losin bang gamdrabra haiba gi chingna baduni ada masagi su gi matang amma ngasai banagi baduda aina haijaning ba amkhak lei su gi policy si Manipur government ki policy natte seng nama sidi India government policy ni aduga Manipur da matam aduda BJP ki lengak lerambasu Congress ki bu oirasu suje adum tawkhine that's why Manipur government si sungkhang khangalamdana 2005 ta Assam Rifles ko tawraga moigi loop kharaga adum suje adum tongraga leigrabane
after all masi film se yarakta dana tangai phadaba mafam ama tanja ama lakpadagi Manipur government se signatory oina yahon bane ba sengnati masi ki policy se अखोई मणिपुर गवर्नमेंट की पॉलिसी नते इंडिया गवर्नमेंट की पॉलिसी नी अदुना मसिस्ता मणिपुर गवर्नमेंट मसी यावबा यावदबा अदवाइदुदा मोइने यानिंगसु यानिंद्रसु अदुम नमदर अदुम तौगिदौबगी मवोंग दुनियाबा लेरिसिदि अदुना मसिनी याम लुरिबसे हंदक अखोई मिस्टर बिरेन अखोई लैंगाकना सुजे मणिपुर की ओइना अखोई साइड की मणिपुर गवर्नमेंट की साइड की विड्रॉ तौरे आइना लाउथोए लाउथो मदुंसिदा हंदकी फेब्रुवारी थासिदा सुगी ngसागी मागी मतमसे हाइतारेनको मतमसे लोइबसी मखाताना एग्रीमेंट से साइन तौरगा फॉर्मली सांगदोकपगी वफम दुमदी हजु फावगी ओइना अखोई ताद्रे पाउ लेत्रे अदुबु मसे सांगदोक्त्रे हाइरगसु सुजी सनद्रबरा हाइना हाइरगदी मसे हजुक्सि दुम चनरी हैनि यिंगबे हाइ चनई हाइना लौगनेबा मरम सुजे सांगदोक्त्रे फॉर्मली मागी पवम थोकपा मागी रूल्स तुकी मतुंगिना एग्रीमेंट से साइन तौनरगा सांगदोकदबसी अदुमक्ति तौनद्रे अदुबु अखोइना उरिबा ग्राउंड उरिबा फिल्म से येंगदी सुजे हजुक्सि अदुम लेरिब्रा हाइबगी वंगसिनेबा लाइसिदि अदुना स्वाई मतंगसिददी आई मणिपुर गवर्नमेंट अमसुंग अदुई हानगी बीजेपी लेंगा नद्र कांग्रेस लेंगा हाइबसिदा आई ब्लेम सुंदोक तौनिंगदि मरमदि मसिदि मणिपुर की पॉलिसी नते मणिपुर तौब नते सेंटर नमदना तंगाई फदना तौहनबदा मणिपुरी से मणिपुर सिसु हारिबा मफम सिस्ता लैबा हारिबा अंडरग्राउंड ने हारिबा नत्रगा मिलिटेन ने हारिबा मखोगी लुपसिंग दु मणिपुर द बेस तौब ngakto ओइबदुगी तंगाई फदना सिग्नेटरी अमु ओहनबनी हाइना आई लौय सिदा मतंग सिदा वहंग अमदंग लाक्सनिंग मजे सस्पेंशन ऑफ ऑपरेशन जे कोकी लालहोब सिंग तौनरपसि द प्रियम्बल द मसी कॉन्स्टिट्यूशन अदुगा लॉ ऑफ द लैंड ngakpa Manipur ki territorial integrity protect wa haibagi wafam mayam amadi yauri adui mathakta national highway ga nakna mafam singda leitaba international border ga nakna mafam singda leitaba haibana chingba wafam mayam am yauri adugi moigi security ge allotment khulai paibagi code of conduct mayam amadi maduda palli tawbatabu madu on ground kadai fawwa अखोगी efficient ओइना effectively मदुगी rules मैम तो ngakpage हाइबसिदा चो वहंग मु ओइ ओजादा इन लाक्सनिंग बो वहंगना तसेंगना मक सस्पेंशन ऑफ ऑपरेशन विथ कुकी मिलिटेंट्स है मसी मणिपुर की इंटरेस्ट नॉट इन द इंटरेस्ट ऑफ इंडिया मणिपुर की इंटरेस्ट मसी मही यानगिब्रा मसी काने इन लोब्रा नत्रगना मसी की मरमदगी प्रॉब्लम मैम म थोरकना मरम ओइना लोबिब्रा ओजा करी हाइ कमाइ यस मणिपुर की कॉन्टेक्स्ट येंगदी मसी अर्थ यावदबा मरी सुरे लेंदबा तुंतों तौरोइदबा मखकने ना हाइनिंगे आई साइ हाइजोनी हाउबुदुदगी मणिपुर से तंगाई फदन यहंगिबनी मणिपुर गवर्नमेंट यानिंगसु यानिंगदरसु अदुम तौतौ लेख्रबनेबा अदुना मसीदी मणिपुर की ओइनदी मसे सुंगान कानदबा मखकनेबा आइदी तौभम थोक्तबा हाइतारे फॉरेनर सिंगने हाइबा म्यूजिक मसक ममी खंग खंगरब ngakतने कना कना दु आई पंजद्रगसु ममांगदा यामना पन्नग्रबा मखंगनी असिता चिन स्टेट एमपी ओइरंबा म्यूइदु मणिपुर दा लागा मणिपुर दा सिटीजनशिप पिरगा लालोब लुप अम लिंखलगा अदुगा अमुका सु तंगनबा हाइसिबु मसी ताबदि याम वाबा हाइतारेको अदुगा ममखंगनी मरुदनाते लाइरिबा लालोलुपसिंगसिगी मनुंगदा खोगी खरदी मणिपुर दा बेस तौबा मणिपुर की मीसिंग हाइदि मणिपुर दा हाना लेरबा कुकी फुरुप की म्यूजिक ने लुचिंगबो ओइरगसु खरा अतोप खरसु अदुम यावरेबा हजु ममिंग पंथोकपुदु नुवाइतावाने मणिपुर की हजु जिक लेंगाकता लेरिबा एमएलए सिंगसिगी मरकता लेरिबा मखोई मखोईगी नुबा सिंग हाइतारेने मखोई सिंग दु कना कना नो हाइसिदी हाइबदा अदुम अदुम इसिंग सेंग इफोंग फोंग मी खुदिंग मंगना लोइना खंगबो वानेबा मखोइदो करम लालहोलुप नो कदाइदगी लागा करम मतमदा मणिपुर लाखी मदुगा सिगी सिसिदा मखोइना कमाइना खुद थिंजली हाइबनु सिंगबसी मसी अदुम यामना मसी येंगुरगदी यामना साउनिंगबा समोय सोकबा हाइतारे अदुगुम ओय अदुन सुजी मणिपुर ददी सुंगान कानादबा लाइसेंस टू एक्सटोर्शन एना हाइबे मसी मसी सिदी अरानबा तुबसिंगदु मखोइदा लाइसेंस पीबा चमनेबा से कांग्रेस की लेंगा मतम दसु नेशनल हाईवे सिंग दसु मिलिटेंट सिंग पैसा खागिदबरा नंबर 1 सुया लेप्तना खागी चाप चाना दुम तौई हौजिक सु अदुम बिरेन की लेंगाक लाबा मतुंग सिदसु
adum tawi irang thosu tawi thoktrasu tawi hojikti pura sigi matam sida awon ba amakak lai sina amuka mamang da poppy cultivation si khara lerambadagi hena pakthorokpa sigi phim se lakpa sina maram barkanda manipur government react tawrubagi ofam musu leiri masi sum khoi mohum da saina thinbagi ofam dumasu lei aduga ngamjung amoidabada kari tawrurino aina haining basu leieboko aduga sigumba phibam si laksin basi matam jana laksin hobu chummi susi di yani makhadi adum tawdabana adum pharani miyam gi ngadi masi khwaidagi phaba lokthok pa habsi khwaidi phabane adu masi center na di lokthok ningamoi maduna maram morkanda susi sign makhata na sign tawna de hairaga su haujuk phawba chak chahing na ba phima amada len basi masini susi makhoina su militant sing haitare su militant sing si sijinaraga masi da chathara khiba miyam so dum haire masi so dum haire sini proxy war makal ama oibra haibigi chingda basi miyam manipur miyam da phorok pasi yam kuirabane oza maduki mamisu adum tari yeboko oza ozana panbiri sida yam ayon interesting oiba point amaka ayon da lakpaje ngasai gi suspension operation gi ground rules miyam da lady boza ko ground rules sida extortion to we are roi me aduki medi clearly ire masida extortion to we are roi aduki even highway manakta junction bagi khot bagi masi ofam sing yam clearly oini ire adu extortion to re haidana extortion to bagi receipt copy mayam viral over different time frame adu ngasi fawda sugi ground rules se violate tawre haidana mokhogi mathate action natragana punishment lawkhibagi report kumba oza layina lobar kama yeng mesigi mayam se adu orgadi what is the meaning of those ground rules si kama yeng bioza swaji da ne yam luri se bhut sana bada khogi lotion mam khangda baido hajuk tawri se BJP gi central government sina bhut sana bada lotion mam khangda du ne legi film sidi ado ai se congress amusu BJP gi ofam dudi ai so natte ai animaki ai favor lozati aduga hariba su tongbaram badu yaningde haibse ai dum haijeresini adu congress ki matamda ground run tugaraga extortion mayam ma sathagi haibsim busu adu mayek sengi si adum kudam chagdom adum buthokba yagado bawani aduga BJP gi matamda BJP gi lengak se center da lakraba matungda amuk sigi oireiba scenario ngasagi election gi kari gi mayam ama leiba asida natana number 1 aikoina uba haidi miyamna su haiba haitare haibse Manipur ki issues he center da khwaidi ki kokchokpa issue ma khangneba ngasagi Manipur ki lalhob ki issues atai leiriba sing atai lalhob sing sidi NSN ki harasu adagi cookie sing ki harasu su tonglaga adum lei NSN sa harasu peace talk adum chatraga lei asi sida Manipur tampaki lalhob sing handa khatang ama khak smain tawdana peace talk ki lambi du da lakpani masi jo phaba khongthang amani asigi mamang dadi masi khwaidagi hena kokchikpa India government da kokchikpa area am khak oibudur masi kamai to lushingari yenkanda su militancy matam sanga dagi sina duna lakrabneba aduna maram orekanda hoji miyamna harisidi su militancy sina raga mitei singi mathak landa halaga masida tangai phadana ngasagi tampaki lalhoba haigadra kidang masi su haining dabni Manipur gi lalhoba haiba duna hina di su nagado male adu masi tampakta loina mag lani matam maduda masi ngasagi masigi issue se lalhoba issue se yam lain lotion mangam ne paruba adugumba angkama khotpa maleba madu kholorakanda hojik oiraiba phim sidadi madu laksin naba honaru bududagi ngasidi amuga laksin bada waraga daba phibam amagi thakta hengal lakhayaba okay asina maram orakanda masidi number 1 bhut chana bada lotion bam khangda chana bada haijening se masi area sidane ba haide okay oza thank you very much amari chumna thambire aduga different political dispensation animakta masigi oiba achauba daite lei amasung accountability lei haba wafam amadi yam chauna mayek singna thambigre kadai wai da show haba dum su yam mayek sing je ko oza da laksage oza da mapung ne laksening baje oza ekoi ki congress party gi luchingba sing haba tare yamna responsible over luchingba sing ni masi MPCC ki president ga thambase Manipur se mapu pandre enaki ni government leitre haba ga chapmana ne haba gi wafam jima palle madagi even ekoi ki gaikhangam AICC ki hana ekoi ki working committee gi member oiba central working committee gi member oiba at the same time hana gi deputy chief minister seasoned politician ni yam well respected person ni mana ga high rhetoric se masi ekoi just rhetoric amo in udoira natragana masi gi significance si yam chauna leina one thok yam chauna leina lobi bra kama yingbi oza masi wafam sing si yes opposition party amoina mokhoi ke su haibam thokpa hairakpadu adum
ताफम थोयेन खल्ले मधुसु अदुम ताब याबा अदगी हाइबा याबा अमखनी ना आई हाइजनिंग यस लानसी मसागी कोई के रंजित की मसागी 10 सेकंड हैरो 1 सेकंड हैरो यस यामन पेंदबदगी मागिदु फोंदोकु ओइगनी न खल्ले अदुबु हौजिकती लानसी मतम सानदगी प्रोजेक्शन तौरगा लाकपा लान अमगुम उरकपनिना मधु यामना हेक्ता खुदक्ता लुसिनबदी वागन न खल्ले अदुबु तौगे हैन खल्लगदी याम शॉर्ट पेरेट सेंटर की लुचिंगबसिना ngambham thui haibsimadi ai ngasi jo ai haijage mamang su dum haijabani ngambham thui aduga masida manungda aikoina uba ngamdaba haibatare uba ngamdaba yes uraka su phongdokpada yamna nungairoi ofam kharasu leidabdi nate india gi geopolitics ta haujuk chathari basi ai manipur gi woinadi yam kana blame sundong thokjening de congress either congress or bjp aidi cd makoi gi makhada leba subordinate oiba government na haitare ne ko adumana to leibani sida india gi geopolitics ta masagi hoi mayam am leigre india na myanmar da sanagi ba मागी पॉलिसी हाइबा तारे को मधुगी इफेक्टसु मसिदा लेतब नतेबको अदु सांगना याम सांगदगी सुदगी अदुम हौरेन लौबि यारे मसिगी पॉलिसी से ngasi ngasi थोरी बंग ngasi मई चाइ बसिदी याम सांगना प्रोजेक्शन नंबर तौरगा लागा हेक्तम ओइरकबनी हाइना लौबि याय हेक्तम मसि खुदक्ते हेक्ता कनिओमे तौरगा स्पार्किंग तौब नतेबसे याम सांगना लाखराजाने मसि अदुना मसी लोशन बदसु मतम खरा संगबि याय हायना हारिबसिसु ओइतोकपि याय अदु लोशन गेना खल्लगदि अदुम लोशन बिबदा अदुम यामना कुइना चंगनिंगाय मरमदि लैतेना खल्ली अदुबु होय लोशनबा होनदि हाइबदि नते होनरमगनि अदुबु मधु मियामगी अपेन मधु यौदबगी वानेबा मधुन मरम मरकांदा ओजा मसिदा अमित शाहना रोड मैप से फॉर 2 टाइम्स हाइबताई मा पीगिबा पब्लिक स्टेटमेंट दा मणिपुरगी इरांगजी लोशनबगी रोड मैप लेरे एंड वी आर वर्किंग ऑन इट हाइबसे फॉर 2 टाइम्स हाइग्रे मसिदा रोड मैप सिदा महकना पल्लिबसी खरे हेना कैटेगोरिकली माना पल्लिबसी कुकी कांगु इखो वरी सानरे मैती कांगु जो वरी सानरे अदुगा अनिमक्सि पुना फमलगा एखोय इशूजि रिजॉल्व तोनबो होनारि हाइबगी वाफमसि पनिंखि मसीकी रोड मैप से ओजा स्ट्रेटेजिकली मणिपुर की इरांग लोशन होनबदा अचुम खोंथांग अमने खनबीब्रा अदुगा हाइरबा रोड मैप से थबक तवे हाइबगी ग्राउंड रियलिटी द मधुगी ममी तायना ओजा उबिब्रा कमाय खनबी yes wato kuding baki waroichin leipam thoi ado wato kuding baksi wari chanarga lusin gadabani haiba masu dum lei ado manipur gi context di masi wari chanarga nakalani gi mrakta leiba position si handokna ba da adigi wafam dudi ai thajade na lowi ude ba ko wari chana ba sina masi gi solution ma porkani haib simdi ude masi di military crackdown na tridi upai suai leiro na ai hajani masi sida yengbiro mitai singi di demand leite only self defense to jabani ngathok jabani aduga manipur gi territorial integrity da makhal amtagi singar payaroi masi ngaktuna thangbadabani chahi lising kaya ipai puna nga ga thamamabani masi sohan ba sungai yaroi habisi masi khaktani sigi stand mitai singi di stand sti adubu kuki singi di yam sana 1960 adwai dagi makhoi gi manipur dagi makhoi gi oiba saruk kra set laga lowgi opamji makhoi dagi projection si yu tawraga lakraba makhang neba makhoi gi meeting kaya to pangtho kibada masigi resolution che lawra ga laki mangatne aduga masigi demand siga adigi sonda kaibe yaro haibisiga ani se meeting point che leiroi ba masigi ya handuk marak natragadi pilot handuk pa si da kadai ba handuk pa ya duge mitai singi de hari bastian sidagi mitai singi he handuk yes sida handuk ngai kongba man ba leite ba mitai singi demand na te ba sidi stain ne ba aduga masagi cookie singna demand tawri ba wafam si makoina makoi gi di ajuk moi hari si ngasagi no separation no peace in hai ne adu si biom sida kamaina wari sana duino wari sana biaro aduna sida lamhen tu hen ba nongmai kapi ba micham hat na bokon riba sidi military crackdown tawrga chakhai ba na tradi ba shulai le roi aduna wari sana raga lusion ba ise cookie represent tawri ba mla tara si siga manipur gi lariba mla mayam siga wari sana raga lusion ba yadoira si yaroi dai jalo ngodra yes namoya ba
कुकी की MLA तरासी कनाना प्रोजेक्ट तौर मखोई MLA ओहलपनो हंगदुरी सिदे मखोई MLA ओरपगी मरुम सिदा अचौ अचौ फोर्स लेरी फोर्स सिंगदुना इनबन माइकैदुदा मखोई चटप खकी वानेबा मोइना हायो हाइबदु मोइ हाइबनी अदुगा मोइना से लावदमनी से तमदनी हारक सिंगदुगु मोइ हाइबगी वानेबा सिसिदा मखोइना सिकी वसकपदा यावरिबा मखोइदु वसक थुगारगा मसागी करिगी करिनो हारपकांदा हायर ऑथोरिटी मखोइगी मथक्ते एक्शन लौखलकनी हाइसे मखोइ उरी पोनेबा खंगी पोने मोइसु मीनेबा खंगना खंगना मखोइ उपाय लैरोयबा हाइदि मखोइगी मरुमदा लैरिबा सिंगदुना हायो हाइबदो हारकनी अदुगा से तौ हाइबसु फम थादो हाइसु बाय चांस करिगुंबा मखोइगी मरुमदा लैरिबा सिंगदुना मखोइदो नंग MLA दगी फम खुदक्ता थादोखदबनी ना हायक तारगदी मोइ थादोखिने